mayambu ahan waktada panthulumna ikok non na taram no oksari ekhone ngasisu miyam gidamakta purak laksari ekhona thajarak puwarida Mingthol amana ani subatangka ngasigi ani subatangka asidana wari sina kadi bahayriba kadi ulba habada mayam punamangna wari sitaraga amu khamunarasi haujuk tabirasi ekhona pujarak puwarida Mingthol amana ani subatangka Roji gi mong matau amadi magi wahaido tapa matamda Jotindi thingbalak pangam dabana kiki noktor aduga amaksu Jotingi mong matau adu boraga Roji su adum no Roji gi mapano padi mase amadi Jotingi matau adu boraga yam ngana yengli Roji na Jotin uba masak khang basu ngasina ahan bane khun masel oida basu makhoi khul adudi yamna chawbanina Mana hana Jotin bu ukibsu leite Roji di mingonda wa haiba matamda karimata koiba natte haining ba kaya am leirabadi dong dong ne Jotin da munna yelaga Roji na tamna asumna haraki kaigino ino aina haibadu bu soiraba Jotin na makume soide aidi angang sida sum phagi tawbane aduga asengbi ka thoropado khangde yamno ninge Roji na makume o aisu ipanu pasina nganang badagi yengu shaduna akuni thorakpane kana ngai no akoi saida khangnaba mi ka leibra Jotin na kume imana ba magalang minabane asigi thongan sidra kaino masang khibane mathro pungai ne wahaidu tabada Roji na makume adudi akoi ibungo siblarak takpiba sar premgi mamanabra Jotin na kume aini ngai bisi mabone Roji na mayamna koidana asum nare as akoi sar prem se kaya da ngori buni yengo mamanaba bu thongan nga halam laga mana manung da aw hobu sarak leide tamo changuse sar prem do thorokada basu kaktang wali mangkonda akoi babungo wari saubane aishwara mane aduda akoi panu pasina yot ka sakal lama leira habadagi yeng buthorokpane magi wahaidu dabadane Jotindi amuko se lona kikino Jotin na makume as edi chala punu ngai roida asida sum ngai rage nakhoni sankhe bakanda prem do asida ngai hauri kara haibiyo Roji na kume nungai roye magalang minna bu orbadi manung ngai tang changuse kadimata koi bigano sum changuse ba Jotindi ahana matandadi yani haduna yaramdabane adubu Roji na nganang badagi kona thangdadi masu yare asumna makhoi ahum punna Roji khoi yum tum chala salak matamda Roji gi mapanu paduna Jotin da sumna haraki kaka ka second se enga ka thaugreba thaubu nungai do male Jotin su second no thau haduna Roji gi mapanu pada pirame aduga Roji ga makhoi ani puna chala mangolda magi marup premga Roji gi mapabunga wadi kaya masare Jotin ga Roji ga chalakpadu upada Roji gi mapabungna premda hange asigi nupa masasira nangi namana ba haibadu ba prem na khume mana Jotin haido wahaido harakpadagi Roji gi mapabungna amuk Jotin bu kore ibungo asida phamulo wari khara sasilo Jotin su nangonda kakala aduga makhoi puna phamine Roji gi mapabungna wari saba hore ibungo Jotin prem na su nangi maram do wari kaya masare nang dinga sai makhai thongal sum leira male prem ga su puna samina rakte ado nambu kari khale bano handak laliba sagon sin namitagi aigi chanu pado nang larak takpi kadabani ko Jotindi wahaido harakpada ikai boy kari yoy khumba ngamde ngak tangi matungdadi tamna makhume ai laksage mapado na makhume ikai ganu ne kari gi ngondi kai rebano ai gi chanu pase lamsiam ne henmane langna ba pana basu
yamna wabane prem de puna khangmane angang se mana sumatam kun lonaramane adubu made hojik thabakala chilamale nangna tawrbasu chamanaida ado ekhoda lakpa matamdi koigano karimat ikai gano hainingma kayam lerbasu dongdong haigadabane ibema nopa dubu kadam chakhrage rojina khume thongalama thokibane second thauba tamni haibra kaino mapa pungdan mahare kana ga second one mana thauba tammi haibadu mapa gi wadu tabada roji pakhuma mata pide jotin mona jenge haigadabasu amush ikaire jotin tamna khume egi second do mana thauba tamga haibadagi aina pikibane mapa na makume masigi angang se onthona lam hekraba jane mangonda akiba haibado kadimata leitabane mingonda koiba asina kanano kadina haibasu kadimata khangdabane ibema angang do second thobasu kana haidabane tuba tarene amuta koru chalo wahaido harakpadagi rojisu haraka paraprap thoki mapaduna jotinda asumna makatan haire ichanu pase lone daga phasana khangani aina haduna aina tamduna su loibna rare lamdi khare henbane mabu khare kiengadabane aduga mahi masing su khare haina bohna biyo mana classes karakpadagadi khare hena phaba atopa school amna tamhange tawbane jotinna khume hoi aina ngamba thakta kana honarage asumna hainaduna jotin prem amadi rojigi mapaba ngamba khoiga wari kya sanare ngaktangi matungdadi roji amadi magi mapano pasu second puruga lagle second sumana khanmlaga bakhoi ani puna chalak matamda mapapung na machano pada phajana haire ibungo asiga mangdile libase kakase sarkau lalibas khonse namitagi dangi tusinga oja habado bana oragadabane dangi kaka premdi thabakra leida male aduna nang lamhenbi yate ko asigi sarsidi kaka prem kumbanate yam sati bane lamhelabadi pampuda phubane wahaidu tabada angang duna makhume sarna ekhoida tushal lakpado cycle puruga lau ko ai khare thauba tamgeba mapana mahare yangutu ibungo magi masada akiba masakhangba mi uba matamda koiba haibado kadimata leitabane jotin namakhume masina dum pharabna kaka ki ganba mingonda wa haiba ngamdaba sidi amaronda su yamna mangjabane mapadu namakhume adusu amuk chumene asumna bakhoi masen hojikti wadi kya masarab gitungda prem jutinga su yumna chalaga haramlaga bakhoi ani second tonaga lakki roji khoi mapa khoi su puna lehore jotinga premga second tolaga asum lakko matamda wadi sanai prem hange jotin kamai toba phajana uraba natra masakti adum yabare jotin kume kharadi yaba nate phajana phajai khangde aidi ngasai maga wadi saba magi masaktu uba matamda pungaw ngawrabane prem kume aisu khange nangna mabu pamgani nangna mabu ngawgani haiba ado nanga tawriba thabakse mabu koiningi mabu nusi haduna manaw nupa tuition tawba matamda thausa wasadabadi tawnuko bakhoi imungse yamna phabane loina busi yam nungaibane jotin nama hange ado mabu atopa nuksinaba khangnabu nupabu lebleramgadra premna khume ado magti aina chap chabadi khangde ubusu nate adubu aina makhoida ledingai ngang tuition toringa matamdadi atopa nupaga wari sanaba koinabagi paudi amata phawba tade khangde ngasimak aina mateng palaga mangonda nangidamak pau pibado matang khara chade kona pau pige ado nanga magulona naba phajana close oinabadi nang honagadabane jotinsu haduna yare asumna makhoi ani yamna wakha nungaina
Second thoroga yum dale. Numituki matung nongma. Asum hauki. Ngasidi angang tuition tobiyo haiba numitu yore. Second sen numini. Jotin masaya manana. Pajana iruja tholaga. Mak ngasidi nutingi matamda. Tuition toba laki. Pakang oibanina. Magi masasu yamanale. Masigisu matakta. Mana pamjaba. Mana khoidajabi. Roji khoigi yumdane. Mana tuition toba lalibase. Asina Roji ki mangnasu masaya manana lakpase. Mana hena pame. Hojikti Roji ki yum yore. Magi cycle lado. Mokhoigi mamang thamgi sangwara khanum laga. Jotin Roji khoigi Mongol tamna kakhalae. Mokhoigi yumgi midi amata phabu thoropu ude. Jotin di kawusu kairame. Bangonda ngakting leptuna adum ngaire. Kanaguma amtang thorokpara haduna. Adobu Roji su magi mapanu pasu natraga. Mokhoigi yumgi mi amata phawbadi thoropu ude. Mongol da mahangna hangaranda chalaga adum leiri. Ngaktangi matungdadi Roji su irujaba loraduna magi ajot masamadu pusilaga Mongol bathore. Ngasi Roji se amuke hena phaje ningthije. Man imundagi hek thorakpado Jotin su mi kauge haduna maila thorakpaga tajap chanabadagi Roji ga makhoi ani bijanaki. Jotin Roji ga masak mato phajabadu ubada tasen mangawbane. Mak wa mata ngangdaba makhai Roji ga saktamadabu munna yengli. Roji su ikai boy kariyoy Jotin da sum haraki. Haima tamo nang laabo. Jotin na makhume. Lagle. Angang di Roji na khume. Lerambane. Ay mutu koruge. Asun haraga Roji imung chanki. Mana chanki bado. Jotin di amakusu yengli. Roji na yamna thuna. Magi mapi muron singa dubu holaga. Thongal lomda. Mapano pa ko butoki. Mana thoki bado. Jotin di amakusu mitkup to makai Roji ga sakta madubu yengli. Mahak Roji na tasena mangawre. Angang tuition toba laklibra. Natraga Roji lumba laklibra haibasu mahak masana gyan taba nate. Jotin ki wakhandagi tamna asumna sonki. He Ishor Roji se magi nungsinaba khangnaba nupa amata phawba leramdaba oihanbiyu ko. Asumna solaga mahak ngakhtang di manggonda makhoi lakpado phamduna ngairame. Roji ga magi mapa nupaga su minute 10 rongi matungdadi lagle. Aduga hojikti Roji ga mapa nupa adubu tuition tawba horame. Roji su chap mane. Jotin ga masak mataw phajaba magi chinglem mataw asibu uraga mahangna su ngang tuition tawringai lona lumlaga Jotin ga mataw adubu yengi. Magi thamoy magi wakhanda su karigumba khara khalle. Adubu Jotin dadi karimata haidokpa nate. Jotin su lalik tana angang duna kainoma iringai amungsu pakthaduna Roji thorokpra natraga makadom na lebuna haduna adum yengi. Asumna nungti numit khudingi mana tuition lakpa khudingi Roji bu lumlaga adum yengje. Roji su thabak legira leroira Mongol ma thoraklaga thabak kaya ama tawba natraga Jotin gi mangda mabu sum onba kaya amadi adum torae. Roji hojikti hanagi mawang mataw adugadi khara hongle. Nungti numit khudingi makhoida Jotinna tuition tawba lakpanina Roji gi masada su kiningba masa nanjiningba kaya amadi adum phorae. Kadi wakhandagi no khangde. Jotin su Roji na tawriba adugumna adum tawe. Makhoi ani karimata hainakibla leite. Wari sanabasu ningthina tawba nate. Adubu thamoy dadi kadigumba khara lenabagi mawngdi adum tawe. Roji su thabak leibra leitabra gyan taba nate. Jotin tuition tawba hek lalabadi mahak Jotin ga mangna thabak phai haininglibra natraga Jotin na mabu thabak phabi nupi amani hadun oninglibra khangde. Thabak kaya ama torakani yumgi thabak inkhang amadi atopa tawba yaba thabak kaya ama mathang Jotin lerini manung ado adum tawe. Hanadi tuition tawdinga matamdadi lekaida phamduna mamanabi kaya amaga singju chaba aduga nungthingi matam asina
adum tumlaga leba Rojini yumgi chaksu kaya kana thongba nate mamana adum thonge adubu handakti phanayamna hongle Jotin makwada tuition lakibadagi mahak Jotingi mangda yamna ingtapsabi yamna thabak phabi nupi ama sanaba honabada thabak kaya amasu adum tawki magi mamasu tasena mangaglabane handakti aigi cha nupi se mong ama tawre hanadi thabak ingkhang tawbasu yamna talamane adubu handakti aigi thabak ingkhang kaya amasu mateng pangi hadana mamana masanupibu thagatpa kaya amasi yawri nungthingi matamda mamanabisinga pullaga langba nokpe kheba adu natraga tumlaga le thopa kayado handakti magi machanupina kari mata toraktabadagi Roji mamado hena su penje nungaije adubu mana toriba khudimaksing asidi Jotingi damaktani aduga magi mangna toribani habadi mama adudi thodona hena khalude wakhansu oiruba natte numini humni ki tungda nongmadi Jotina tuition lakku matamda magi phone ado numitudi maishu kya kana yaude Roji thurak matamda magi phone adubu mai amukka chapiyo haduna Roji de pirame Roji su Jotingi phone ado pusillaga magi kada mai chable Jotingi phone ado yengshi yeninge kari yaubano kanagi photo yaubano natraga kanagi phone number yaubano haduna di yeninge adubu magi phone adudi lok leibanina karamni yengane magi phone manakta phamlaga adum leire aduga amuksu thabak leiba sadana mana tuition toring manungda amuk jakhini amuk jalakane aduga thabak su leitana thabak kaya ama tawba sarakane asumna sum leire aduga amuk magi kala chalaga tumina mak phangane ngaktangi matungda Jotingi number aduda call ama lakhi magi phone dusu mai jabli haduna salena thamane Rojina phone dunga lai haduna yengu matamda yaipabi thaba nupi amakhak mangonda call torakhe Roji kanana haduna khaningma phauki aduga phone se Jotin na pisira haduna su amuk khalle Jotin khangandana lalaba phone adubu tamna pakhalle wadi ngangma natte matam aduda yaipabi hana sep toriba nupi aduna asumna phone da harakhi kedorino thabak yam sinbro wai sharakpane Roji karimata khomde mana hariba wasing ado adum tai Rojina karimata khomdabadagi yaiphabina amuk bakata na sunhara e hello tadrabo tajutin hayeng do ai imanabi amagana khoida laktuine kharangna lakane adu haiga tawbane nangbu tabro asumna hanjin yaiphabina harakku matamda Rojidi sauningmui kariyoi magi kolado kakhalle aduga wadi amata ngangdana magi phamungda yamna wakhan nungaitana tumino nggalerme Jotinbu khanjaruba mabu nusijarubana Jotingi number da phone torlibi yaiphabi hariba nupi ase Jotingi di khangnabu nusinabu nupina haduna Rojina khalle masina maram oraga Roji tasena wakhan nungaikide wakal kaya ama khanjaruba asa kaya ama tawjaruba se punamak aremba taraba magidi nusinabu nupi leramnaba haduna Roji nungaitaba saina kaya amadi magi masada adum phauki numitugi matungdagidi Jotin tuition lakpada Rojina thabak phaba saramba amadi Jotingi mangda sak ulamba kaya ado hojikti karimata tawkidre aduga imungda leilabasu thorakpa natte mapalomdasu ngakta papa thorakpa haduna Jotina kara yengi adubu Rojina thorakpa amadi hanadi tuition toringi manungda mangondabu oirabasu sumangdabu oirabasu Rojina thabak kaya ama tawbado Jotina toina ubane adu uraga Jotinsu wakhan yamna nungaijabane haraujabane adubu handakti Rojina yumda leina Jotina udabase numit mangani tarani sujirakle Jotinsu kadi torobuna haduna magi masada singdaba nungaitaba kaya amadi asum pharae mangonda hangshira haduna su khalle aduga amuksu maga Rojigadi yamna kana wari sanakiba
kauna nganakiba nupisu nate karamna hangane aina hanglagana mangonda kadi wari saraga hangane asumna khalaga Jotin adum bangli hadakti tuition tawbuchu mahak wakan nungaiba nate kona thangda mahak amuktangdi hanglage haduna bathangi numit amada hanagi matamdagi kharangan kanna tuition tawba laki aduga mangonda leblaga ngasidi kawraga haduna Roji 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 asumna haraga hanjin hanjin Jotin Rojibu kawraki mayambo arabada amukana kurumjari mathangi takagda wari sina kadi tholagaba mayam punanga minarsi